ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯥꯍꯧ ꯊꯦꯡꯕꯤꯃꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯈꯨꯜ ꯑꯁꯤꯗ ꯊꯔꯣ ꯀꯧꯕ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯃꯤꯡꯅ ꯊꯣꯏꯕ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕꯤ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯕꯤꯕꯨ ꯃꯃꯥꯅ ꯌꯥꯝꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯆꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯔꯣ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯍꯦꯛꯇꯨꯅ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯅ, "ꯍꯟꯗꯛꯇꯤ ꯏꯪꯈꯣꯜ ꯑꯁꯤ ꯏꯐꯠ ꯐꯠꯇꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ꯫ ꯏꯁꯤꯡ ꯋꯥꯠꯄ ꯑꯗꯨꯒꯤꯅꯤ ꯃꯈꯣꯏ ꯕꯕꯥ꯫ ꯑꯗꯨꯅꯤꯅꯦ, ꯄꯨꯈ꯭ꯔꯤꯒꯁꯤ ꯏꯁꯤꯡ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯅꯣꯡꯁꯤꯁꯨ ꯈꯔ ꯇꯥꯔꯛꯑꯗꯤ ꯐꯒꯗꯕꯅꯤ, ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯔꯛꯇꯦ꯫ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯅꯦ ꯍꯥꯏꯒꯨꯝꯕꯗꯅ꯫ ꯑꯩꯈꯣꯏ ꯈꯛꯀꯤ ꯏꯪꯈꯣꯜ ꯅꯠꯇꯦꯗ ꯐꯠꯇ꯭ꯔꯤꯁꯦ, ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯁꯨꯅꯤ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯣꯡ ꯇꯥꯗꯅ ꯂꯩꯔꯗꯤ ꯂꯧꯗꯤ ꯀꯃꯥꯏꯅ ꯎꯗꯣꯏꯕ? ꯑꯗꯨꯅꯤꯅꯦ, ꯈꯪꯗꯦꯕꯣ ꯂꯩꯕꯥꯛꯁꯤꯗ ꯇꯧꯔꯤꯁꯦ꯫ ꯋꯥꯕꯅ ꯈꯝ ꯊꯦꯡꯗꯣꯏꯅꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ꯫ ꯑꯗꯨꯅꯤꯅꯦ, ꯃꯁꯤꯗꯤ ꯋꯥꯕꯅ ꯍꯦꯜꯂꯦ ꯀꯗꯥꯏꯗꯒꯤ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯉꯥꯏꯈꯣꯅꯦ, ꯅꯆꯥꯅꯨꯄꯤꯗꯤ ꯍꯧꯒꯠꯈ꯭ꯔꯕꯣ? ꯍꯧꯒꯠꯂꯝꯈꯤꯔꯣꯏꯌꯦ, ꯇꯨꯝꯃꯝꯈꯤꯅꯤꯌꯦ꯫ ꯍꯧꯗꯣꯛꯄꯤꯔꯨꯔꯣꯗꯅ ꯊꯦꯡꯉꯦꯗꯅ꯫ ꯑꯁ, ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯖꯈꯤꯁꯅꯨꯗ꯫ ꯀꯌꯥꯝ ꯀꯨꯏꯕ ꯐꯥꯎꯕ ꯇꯨꯝꯍꯟꯗꯣꯏꯕ? ꯍꯣ, ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯨꯝꯖꯈꯤꯁꯅꯨ ꯀꯩꯅꯣ꯫ ꯃꯃꯥ, ꯅꯪ ꯑꯃ ꯅꯆꯥꯁꯦ, ꯅꯪꯅ ꯌꯥꯏ ꯌꯥꯏꯅ ꯇꯧꯔꯤꯁꯦ꯫ ꯇꯨꯝꯕꯕꯨ ꯀꯩꯅꯣ, ꯇꯨꯝꯅꯤꯡꯗꯅ ꯇꯨꯝꯖꯔꯤꯕꯅꯤ꯫ ꯇꯨꯝꯖꯁꯅꯨ, ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯕꯕꯨ꯫ ꯅꯪꯁꯨ ꯂꯩꯁꯥꯔꯤꯉꯩꯗ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯨꯝꯃꯛꯄ꯭ꯔꯥ? ꯅꯆꯥꯅꯨꯄꯤꯒꯤ ꯁꯨꯃꯥꯏꯅ? ꯍꯣ, ꯇꯨꯝꯃꯛꯏ ꯀꯩꯅꯣ꯫ ꯑꯗꯨꯅꯅꯤꯅꯦ, ꯅꯆꯥꯅꯨꯄꯤꯁꯤꯅ ꯅꯪ ꯂꯧꯔꯤꯁꯦ꯫ ꯃꯈꯣꯏ ꯕꯕꯥꯗꯤ ꯌꯥꯝꯅꯒ ꯉꯜꯂꯛꯄꯗꯧꯅ꯫ ꯉꯜꯂꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ꯫ ꯌꯥꯝ ꯉꯜꯂꯝꯃꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯥꯍꯧ ꯉꯟꯕꯗ ꯊꯣꯏꯕꯅ ꯍꯥꯏꯅꯔꯤꯕꯅꯤ, ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯍꯣ, ꯃꯈꯣꯏ ꯕꯕꯥꯗꯧꯅ ꯌꯥꯍꯧ ꯂꯣꯏꯅ ꯉꯜꯂꯣ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯕ? ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯕ? ꯍꯣ, ꯃꯤ ꯑꯃꯒ ꯃꯥꯟꯅꯗꯦ꯫ ꯃꯃꯥ, ꯅꯪꯒꯤꯗꯨꯗꯤ ꯃꯔꯩꯅꯤꯗꯅ꯫ ꯌꯥꯍꯧ ꯉꯟꯒꯦ ꯍꯥꯏꯔꯗꯤ ꯀꯩꯝꯇ ꯂꯩꯕ ꯅꯠꯇꯦ, ꯏꯁꯥꯗ ꯂꯩꯔꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯣ, ꯌꯥꯍꯧ ꯉꯟꯕ ꯂꯩꯔꯗꯤꯅꯦ, ꯌꯥꯍꯧ ꯊꯦꯡꯕꯁꯨ ꯂꯩꯕ ꯇꯥꯕ꯫ ꯂꯣꯏꯅ ꯉꯜꯂꯣ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ? ꯅꯪꯒꯤ ꯅꯆꯤꯟꯁꯤꯗꯤ ꯄꯥꯅꯕ ꯉꯝꯕꯒ ꯅꯠꯇꯦꯗ ꯑꯩꯅ꯫ ꯀꯗꯥꯏꯗꯒꯤ ꯉꯝꯅꯤ ꯍꯥꯏꯒꯦ, ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯑꯕꯅꯤꯅ꯫ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯅꯪꯗꯧꯅ ꯇꯧꯍꯜꯂꯦꯗꯅ꯫ ꯇꯧꯍꯜꯂꯤꯅꯤ ꯀꯩꯅꯣ꯫ ꯅꯪ ꯑꯃꯀꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯒꯤ ꯃꯇꯥ ꯂꯥꯡꯂꯦꯟꯗꯨ ꯂꯥꯛꯇꯨꯅ, "ꯏꯃꯥ!" "ꯍꯥꯏꯃ, ꯂꯥꯡꯂꯦꯟ, ꯏꯆꯥ ꯂꯥꯛꯏꯔꯣ?" "ꯍꯣꯏ ꯏꯃꯥ." "ꯏꯃꯥ, ꯇꯣꯝꯕꯤꯗꯤ?" "ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯃꯝꯒꯅꯤꯌꯦ." ꯊꯣꯏꯕꯅ, "ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ, ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤ." ꯂꯥꯡꯂꯦꯟ ꯅꯣꯛꯇꯨꯅ, "ꯕꯥꯕꯥ, ꯑꯩ ꯍꯧꯗꯣꯛꯈꯤꯒꯦ." ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ "ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦꯅꯤ ꯁꯤ ꯍꯥꯏꯕꯕꯨ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯏꯆꯥꯁꯤ ꯃꯤꯅ ꯎꯁꯤꯠꯂꯔꯣꯏꯌꯦ." "ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯊꯔꯣ." ꯁꯣꯝꯗꯅ ꯂꯥꯡꯂꯦꯟꯅ ꯇꯣꯝꯕꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯇꯣꯝꯕꯤ, ꯇꯣꯝꯕꯤ, ꯇꯥꯕ꯭ꯔꯣ?" ꯇꯣꯝꯕꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ, "ꯂꯥꯡꯂꯦꯟ, ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯃ ꯂꯩꯁꯤꯕꯣ?" "ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯨꯝꯃꯤ." "ꯏꯁ, ꯌꯥꯝ ꯅꯨꯡꯉꯥꯏꯕꯩ ꯋꯥꯅꯤꯅꯦ ꯑꯗꯨꯗꯤ." "ꯑꯩꯈꯣꯏ ꯃꯥꯅ ꯄꯦꯟꯅ ꯄꯦꯟꯅ ꯑꯗꯨꯝ ꯇꯨꯝꯍꯜꯂꯤ." "ꯐꯩꯅꯦ, ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯅꯣꯡ ꯐꯥꯎꯕ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯍꯧꯗꯣꯔꯛꯏ." "ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯅꯪꯅ ꯂꯥꯛꯏꯁꯤꯕꯣ?" "ꯀꯩꯅꯣ, ꯂꯪ ꯂꯧꯕ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯉꯁꯤꯅꯤ." "ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ. ꯇꯨꯝꯅꯅꯕ ꯍꯣꯠꯅꯕꯗ ꯂꯣꯏꯅ ꯀꯥꯎꯔꯕ꯭ꯔꯥꯕ?" "ꯅꯪ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯀꯥꯎꯕꯨ ꯀꯥꯎꯅꯤ ꯇꯧꯔꯤꯁꯦ." "ꯅꯪ ꯑꯃ." "ꯑꯗꯣ ꯀꯩꯅꯣ, ꯉꯟꯗ꯭ꯔꯣ ꯌꯥꯝꯅ?" "ꯀꯗꯥꯏꯗꯒꯤ ꯉꯟꯕꯅꯣ, ꯆꯥꯛ ꯇꯣꯛꯑꯒꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ." "ꯍꯥ? ꯑꯌꯨꯛ ꯑꯉꯟꯕꯅꯦꯅ ꯈꯜꯂꯨꯔꯕ꯭ꯔꯥꯕ ꯅꯪ?" "ꯑꯩ ꯀꯨꯏꯔꯣꯏ, ꯐꯠ ꯂꯣꯏꯁꯤꯜꯂꯛꯀꯦ." "ꯍꯣꯏ ꯍꯣꯏ." ꯇꯣꯝꯕꯤ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨ ꯐꯠ ꯐꯠ ꯂꯣꯏꯁꯤꯜꯂꯝꯗꯨꯅ, "ꯅꯪ ꯁꯤꯗ ꯁꯨꯝ ꯐꯝꯃꯝꯃꯨꯀꯣ." "ꯍꯣꯏ." ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯥꯒ ꯇꯣꯝꯕꯤꯒꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯔꯣ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ, ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯅꯣꯏꯕꯣ?" "ꯏꯃꯥ, ꯉꯁꯤꯁꯦ ꯂꯪ ꯂꯧꯕ ꯆꯠꯁꯦꯅ ꯍꯥꯏꯅꯕ ꯑꯗꯨꯒꯤꯅꯤ." "ꯍꯣꯏꯅꯦ, ꯃꯥꯅꯁꯨ ꯉꯔꯥꯡ ꯍꯥꯏꯕꯅꯤꯅꯦ." "ꯍꯣꯏ ꯏꯃꯥ." "ꯅꯠꯇꯦ, ꯃꯥꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ?" "ꯏꯔꯨꯖꯅꯤꯅ ꯊꯣꯛꯈꯤꯕꯅꯦ." ꯂꯣꯏꯔꯛꯑꯅꯤ, ꯃꯥꯗꯤꯅꯦ ꯂꯣꯏꯁꯤꯟꯕ ꯀꯨꯏꯗꯕꯅꯤ." "ꯍꯣꯏ ꯏꯃꯥ." "ꯆꯥꯛꯀ ꯆꯥꯔꯛꯑꯕꯣ ꯅꯪꯕꯣ?" "ꯍꯣꯏ ꯏꯃꯥ, ꯆꯥꯔꯛꯑꯦ." "ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯛꯑꯕ?" "ꯍꯪꯒꯥꯝ ꯊꯣꯡꯉꯦ."
Matang aduda Tombisu changakduna loire loire firol hongaage. Loisilo ima chak thibiramage. Ima chak to hore halaga charage. Hai yaroi charaga chakko. Natradi lambana kainom tawrani. Kaisu tawrui ima. Chak chababu kayam kuinige phat chakro. Langlin se kuina sungai hanbadu nungai tinna tawbani. He aigi budi yai. Ngai gi kaisu kaidi. Aduni Langlin na su yai hairisin. Kuiroi mi langlin di chak chara abani ima thiramage. Wado hairaga tharodu thokre. Ekhoi ma sidiba. Tombido thuna loishillaga mamana yadadana chak khara charaklaga Langlin ga langne bu chatkirami. Nongmagi numit amani Langlin ga Tombiga do nungthilda singju chaduna leirami. Langlin na singju se ngasidi hauba khara wali. Morok saba khara watpa adugini. Ngari su khara namba watpa mali. Aina dine ngasaina na moi haizabani. Nangna yaani na. Aidi yagadaba mali ni. Ado yarise mathang amo hauna chaba haibaduni. Mathangda hauna charisi. Ta khambadudi kamai tawrige. Hanagi hana adumnida. Noi ani yam saunaba khatnabadubu khara pharaba. Kharadi phari. Unaba yadabani hekta khatnadugi. Ta khambana moigi ahalam mathara agene kana hairi. Ada nangdi kari haikraba. Kemta haidida. Kok hoi na hai khoyadro. Aido sum yum paningdriba. Kari kya. Yum paladi aina yumda leiriba sumaina leibisu yararo. Hoi adubudi chumi. Khenabagi khenaba ngaktani tawduisi. Aduda talliba. Mani chumi. Yumdagi hena nungaibadi leigadaba nateda. Nupa mayumdo phana nungaiba imung oizarabasu. Adune haise. Khenadawba mayamse khalubada sum tallaba aisu. Talle haina sumaina sum leibadi yaroidoini. Adudani matha sarisi aisu. Aikhoi angang sunate yum panbagi matam chap charabani. Khangdreda Langlin ai. Chattaba yadrabani khana chatpana phani ko. Aina wabudi imada so hawdobani. Imana di kaya hairige. Imana budi hoi mangol ka hala o yari na hai. Yari kaino adudi ta khambada so haikro. Hayeng lakani na haibani aduda hairage. Tanja aduda mama tharo changlaktuna. Kaidawrino ni na khoi anibu maning sida. Singju charamini ima. Yamna nungai kibagi wani ne na khoi anidi maning sida. Hoi ma. Tombina. Ima. Aina haiba phanik to laura aba. Lauri. Nangi kada thamamabani. Kok puthorake haide. Nakhoi di sida leiramgani di kanana khangnige. Imane amuk lauthokpirukhige. Yarni ma aidum laurage. Wado hairaga Tombi hogatuna changkhre. Langlin na. Imadi singjuga chaba nang haudre. Si imadi nakhoi gi singjuga si chaningdeda. Kaino ima singju pamdabra. Nupi aikhoi nabu singju pamde haibro Langlin. Aduneba. Aikhoi sune nakhoi dawna leisari gaida phajana charakrabajani. Mayam hongna dan. Aduga haujingna kaigi chaningdre haibe ima. Khangde ne he. Haujingna chaningba phaude. Ahal oisilaktana tawrida khangde. Kadaidagi ahal oibano nahayam oirida ima. Nahawai chabaga ne haujik chabaga yam khenareda. Haujikti hainaba hainadaba haidana yamna khaidokle. Hoi adubudi. Noi sune hayengwai sumaina tawraktoini. As ima aidi ahal oirasu hanurasu yen thongbaga dum chanida. Angawbisidi. Aikhoi su nahawai adumaina hairamibani ne. Hekta yadabani. Matam yauraaga ne hekta yaraktabani. Tombi so phanek ado amuk puraga thoglaktona. Silangne aikhoi mana leirakpase phajadre yongni. Aya yam phajaye sidi machuga se. Adubudi nama aina khallaga leirakpani dana. Langlin na noktuna. Hayeng mawanobi oiraga setpada chapchara ningo machuse. Madu khallaga ne imana leira ise. As yam taningdi ko. Nakhoi ani mawanobi kaina. Tombi na luhonglamdai ki matam maduni. Tombi chakhumda chak thongduna leiriba mamagi manakta changaktuna. Ima kari haige nate kari hainingge nangbo. Ai luhongbase sum tale. Kaino amuk tawreiduna. Asengmane ima. Ai sum khanjiluraga tala aba.
Matam lepnaba loirakansida mathong chadaba wa nganganu ko. Talakpasibu ainaro. Kari wano mana ngangisibo. Luhongbagi matam lepnaraga talaini. Nate, adusu maga khangnajaba nungsinajaba nupa. Nate, talladi nupado kaidobagi koirurino. Sumaina talakani haibadi aidi khangsu khangdana. Taningde ko. As, ima. Kari wakhaldagi noba nangna talaisi. Nupado pamaktriro. Adugi nate. Adudi karigi. Manempo oidawdo phatte haibro. Adushu nate. Kari maramgi adudi. Tumba hogatpado. Is, tumba hogatpagi oire. Aduga imaga pabaga su thatokningdabagi. Angawbisidi. Asengmani ima. Yengoi. Thadokningdi haiduna yaba nate. Masidi ningol oina pukluba aikhoigi haunasani. Ima su thadokamaga laisidi. Nangi ima oina leirisidi. Thadokpa hayena punsi chukpa kainagadabasu nate. Adum toina unagadaba leiri. Masidi nupa khudingmakini. Natomtagi nate. Wakhal yamna khanjinganu ko wakhal wananabani. Mama tharo makhada aduna. Adugane nangi hau thengbududi hayeng mau oiraga thokpa ma adum lakjani. Tombi mama na hairibadu tumina tarami tharona. Ima na hairisibu wakhal tarabo nangbo. Tombi sutapna. Hoima. Aduni. Adudane yamna khanjiluranu ko. Asumna mama tharona machanupibu themjinbirami. Tombi so mama na hairibadu munna daduna leirami. Asumna matam kharagi matungdadi Tombi so khambada luhonglami. Tombi luhonglabasu yaudi adumak thengna haugatlami numirangi matamni khambana. Ngasigi mathelsidi phajana hauri. Tombi noktuna adubudi aina thongbanidana. Nangna thongbagira aina leirakbagira ngana haubagira khangde. Ngaduna phana haurabasu thongliba biduna haitradi adum hautabani. Hoine adusu chumine. Chumni yamna. Ado leire iba ngado ahauba nga ama leirakba amusu changdro. Makhoi tamogidudi aina thongbase hawi hainingdabagi mawong ama yauri. Laknabanida nangonda aina khange yare. Aikhoi nupise thongba thakpadi haikraba. Ho adumaina hayudana. Adu oiradi wakhalsu khara nungaidana. Aina sumaina thagatpasineba nangna yamna haraujarisi. Hoi. Mapuroibana thagatpadabu kaidobagi harauroidoino. Thagatsanaba nateko asengbagisu hawi. Tombi momo nokjai khamba makha taaduna. Tawbadabu yahaudi khara thengjabai wani. Tu asi hairani si khangaba. Haidridi kaino asengba haibani. Asengbagi ai yahausima dinganba suongamara. Kaiginoba adubo khangde haisu. Khangde haibu kaino. Masana tawraga panangana tumasu adum thengna hogali. Isana tawrasu khangde haiba ai. Tombi nang sidiba. Masagini hanadagi adum thengakpa aina rosiba. Ado nangna natrasu khara sempukpa tamseba. Nate tamo. Aina yahau thengbasi tamo yam nungaitraba. Nungaite haibagi natene nangba. Khangi tamogido nungaitrini. Tombi nangne wakhaldo lana chatlamali. Aigi wakhalse kaishu lana chati. Chumnani khalise. Chumnani chatlisisu. Haima Tombi kaurakano amta. Os nang sidiba. Tamona khaliba wakhaldo ai loina khangbajani. Aina kari khaliba. Tamogido ai fatte hairi natro. Karam kanda aina nangbu fatte haikrage. Haidrasu fatte haini. Tombi ai phatre ai yahau thengi. Atopa nupi ama pamba inatro. Ai pamje haina traba. Aibu nang pamde haikraba Tombi. Haibaga chapmane tamogi mawongdo. Asuk nungsikraba nang leina aina atopa nupi kamaina pamdoino. Khange yare ai loi khange. Yare se ai kemta haizararoi. Loina haiba loiraga kemta haizararoi kaine. Saurno base yahaudo adum thengu kemta ngangaro. Ai tumbage. Tombi sauna tumkhirami. Khamba machinda murum sonduna laihawi. Kai de wano mana mayama kosilaga wari sajilamisibo. Mathangi numitni Tombigi manimpok thambala duna ingkhol suna isau langduna lei. Khangdreda imungsida tawrise mathong marama mai khangde.
ꯃꯧ ꯑꯃꯅꯦꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯐꯅ ꯐꯕ꯭ꯔꯥ ꯈꯟꯇꯣꯛꯄꯅꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯇꯥꯏ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯕ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯊꯧꯕ ꯆꯪꯂꯛꯇꯨꯅ ꯀꯔꯤꯅꯣꯅꯦ ꯅꯇꯣꯝꯇ ꯏꯁꯧ ꯂꯥꯡꯉꯒ ꯂꯩꯔꯤꯗꯨꯅ ꯍꯣ ꯂꯥꯡꯉꯤꯕꯅꯤ ꯏꯁꯧꯁꯦ ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯉꯤꯕ ꯈꯪꯉꯕ ꯏꯃꯥ ꯏꯄꯦꯝꯃ ꯏꯁꯧ ꯂꯥꯡꯅꯅꯕꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯁꯤꯜꯂꯒ ꯇꯥꯅꯤꯡꯗꯦꯀꯣ ꯑꯌꯨꯛꯁꯤꯗ ꯅꯈꯣꯟ ꯑꯗꯨ ꯌꯥꯝ ꯌꯥꯏ ꯍꯣ ꯇꯥꯅꯤꯡꯗ꯭ꯔꯒꯅ ꯅꯥꯀꯣꯡꯗꯣ ꯍꯦꯛ ꯃꯦꯟꯁꯜꯂꯨ ꯊꯕꯛ ꯁꯨꯕꯅꯤ ꯊꯣꯛꯂꯛꯏꯁꯦ ꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯕ ꯊꯣꯛꯂꯛꯄ ꯅꯠꯇꯦꯅꯦ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯕꯅꯦ ꯑꯩꯁꯦ ꯍꯧꯖꯤꯛꯅꯦ ꯃꯈꯣꯏ ꯄꯥꯕꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯀꯩꯅꯣꯕ ꯅꯪꯅ ꯁꯥꯎꯔꯤꯁꯦ ꯁꯥꯎꯔꯤꯅꯤ ꯀꯩꯅꯣ ꯁꯥꯎꯔꯤꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁ꯭ꯋꯥꯏꯗ ꯁꯥꯎꯔꯤꯅꯤꯅ ꯏꯁꯧ ꯂꯥꯡꯀꯅꯨꯀꯣ ꯅꯠꯇꯦ ꯎꯗ꯭ꯔꯕ ꯃꯈꯣꯏ ꯄꯥꯕꯕꯨ ꯀꯩꯗꯧꯔꯒꯦ ꯎꯗ꯭ꯔꯕꯨ ꯀꯩꯅꯣ ꯃꯧꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯁꯦ ꯎꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯎꯏꯌꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯃꯧ ꯑꯃꯅꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯅꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯇꯨꯝꯃꯤꯁꯤꯗꯤ ꯑꯣ ꯑꯁꯤꯗꯅꯦ ꯑꯩꯅ ꯏꯁꯧ ꯂꯥꯡꯉꯤꯁꯦ ꯅꯪꯅ ꯏꯁꯧ ꯂꯥꯡꯉꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯃꯧꯅꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧꯅꯒꯦ ꯍꯥꯏꯕꯅꯤꯗ ꯁ꯭ꯋꯥꯏꯗ ꯃꯧ ꯑꯃꯇ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯌꯥꯍꯧ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯕꯁꯤꯕꯨ ꯏꯃꯨꯡꯁꯦ ꯑꯍꯜ ꯂꯃꯟ ꯄꯥꯜꯂꯤꯕꯅꯤ ꯃꯅꯦꯝ ꯃꯀꯨꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤ ꯉꯥꯡꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯄꯥꯈꯠꯄꯁꯨ ꯀꯩꯝꯇ ꯐꯥꯎꯗꯕ ꯃꯁꯤꯗꯩꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩꯊꯣꯛꯄ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯧ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅꯒ ꯇꯧꯖꯔꯛꯇꯦ ꯇꯧꯔꯛꯇꯦ ꯃꯔꯛꯇ ꯈꯔꯗꯤ ꯌꯥꯎꯏ ꯑꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛꯅꯤꯗꯅ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯃꯔꯛꯇ ꯍꯥꯏꯁꯤꯗꯤ ꯌꯥꯍꯧ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯕꯁꯤꯕꯨ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤꯁꯤꯅ ꯄꯨꯔꯥ ꯉꯝꯈ꯭ꯔꯦꯗꯅ ꯌꯥꯝꯅ ꯉꯝꯈꯤꯕꯗꯤ ꯅꯠꯇꯦꯗ ꯀꯩꯗꯧꯕꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯕꯗꯕꯨ ꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯉꯝꯂꯤꯕꯒꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗꯦꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯔꯕꯁꯨ ꯇꯨꯝꯖꯁꯅꯨ ꯃꯁꯥꯒꯤꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯔꯦꯁꯦ ꯊꯝꯕꯥꯜ ꯏꯁꯧ ꯂꯥꯡꯒꯟꯕꯁꯦ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯃꯧꯁꯦ ꯌꯥꯍꯧ ꯈꯔ ꯊꯦꯡꯉꯦ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦꯗꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯆꯞ ꯆꯥꯅ ꯇꯧꯏ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯅ ꯆꯠꯂꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯃꯁꯥꯅ ꯃꯔꯣꯜ ꯑꯃ ꯅꯥꯜꯂꯤꯕ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇ ꯏꯆꯨ ꯇꯥꯅ ꯇꯧꯏ ꯇꯥꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯩꯃꯥ ꯃꯈꯣꯏ ꯕꯕꯥꯗꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯒ ꯂꯩꯔꯤꯕꯣꯏꯔꯦ ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯅꯪꯕꯣ ꯈꯪꯗꯦ ꯑꯩꯗꯤ ꯃꯥꯒꯤ ꯌꯥꯍꯧ ꯊꯦꯡꯕꯒꯤ ꯃꯑꯣꯡꯁꯦ ꯁꯨꯛꯌꯥ ꯌꯥꯅꯤꯡꯗꯦ ꯑꯇꯩꯗꯤ ꯌꯥꯅꯤꯡꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯇꯩꯕꯨꯗꯤ ꯌꯥꯅꯤꯡꯉꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯑꯗꯨꯅ ꯄꯦꯟꯊꯣꯛ ꯄꯦꯟꯊꯣꯛꯄꯒ ꯉꯝꯃꯣꯏꯗ ꯑꯩ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯇꯤ ꯀꯃꯥꯏ ꯇꯧꯕ ꯊꯣꯡꯉꯝꯃꯅꯤ ꯀꯅꯥꯅ ꯊꯣꯡꯉꯝꯗꯣꯏꯕ ꯃꯧꯗꯤ ꯇꯨꯝꯕꯁꯨ ꯍꯧꯒꯠꯇꯅ ꯀꯅꯥꯅ ꯑꯣꯏꯅꯤꯒꯦ ꯅꯆꯥꯅꯨꯄꯥꯅꯅꯤꯗꯅ ꯏꯆꯥꯅꯨꯄꯥꯅ ꯑꯣꯏꯔꯦ ꯍꯣꯏ ꯃꯥꯅꯤ ꯅꯆꯥꯅꯨꯄꯥꯅꯅꯤ ꯀꯩꯅꯣ ꯋꯥꯏ ꯁꯤꯠꯄ ꯋꯥꯏ ꯇꯩꯕ ꯑꯌꯨꯛꯀꯤ ꯅꯆꯥꯅꯨꯄꯥꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯤꯕꯁꯦ ꯏꯁ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗ ꯀꯅꯥꯕꯨ ꯂꯧꯗꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯄꯥ ꯑꯩ ꯂꯧꯗꯅ ꯇꯧꯔꯤꯕꯅꯤꯅꯦꯍꯦ ꯃꯈꯣꯏ ꯕꯕꯥꯗꯤ ꯅꯍꯥꯟꯋꯥꯏ ꯑꯩꯒꯤ ꯃꯇꯦꯡꯁꯨ ꯑꯝꯇ ꯄꯥꯡꯉꯛꯇꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯀꯅꯥ ꯂꯧꯔꯤꯖꯥꯠꯅꯣꯅꯦ ꯃꯥꯏꯁꯤꯕꯣ ꯅꯨꯄꯤ ꯂꯨꯅ ꯇꯧꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯃꯥꯒꯤꯁꯦ ꯐꯩ ꯀꯩꯅꯣ ꯅꯨꯄꯤ ꯂꯨꯅ ꯇꯧꯕꯗꯤ ꯂꯨꯅ ꯇꯧꯕ ꯍꯦꯃꯟꯗꯅꯅꯦ ꯐꯨꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯐꯨꯅꯤꯡꯉꯨꯅꯨ ꯁꯣꯝꯗ ꯈꯝꯕꯅ ꯇꯣꯝꯕꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯇꯣꯝꯕꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯍꯧꯒꯠꯂꯣꯅꯦꯍꯦ ꯇꯣꯝꯕꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯈꯔ ꯉꯟꯅ ꯍꯧꯗꯣꯔꯛꯎ ꯌꯥꯗ꯭ꯔꯣ ꯅꯪꯅꯗꯤ ꯑꯩꯅ ꯍꯧꯗꯣꯛꯄꯗꯣ ꯇꯥꯕꯅꯤꯅ ꯇꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯉꯁꯥꯏꯅꯅꯦ ꯑꯩꯅ ꯍꯧꯗꯣꯛꯑꯝꯃꯕꯅꯤ ꯑꯗꯣ ꯅꯪꯅ ꯇꯥꯗꯦ ꯑꯁ ꯏꯃꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯅꯤ ꯃꯁꯥ ꯐꯥꯎꯕ ꯊꯦꯡꯕ ꯌꯥꯔꯝꯃꯔꯣꯏ ꯇꯥꯃꯣꯗꯗꯤ ꯏꯃꯥꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯣ ꯍꯥꯏꯔꯛꯇꯦꯗ ꯑꯩꯁꯨꯅꯦ ꯇꯨꯝꯂꯝꯗꯥꯏꯗꯒꯤ ꯉꯟꯅ ꯍꯧꯒꯠꯀꯦꯁꯦ ꯑꯗꯨꯝ ꯈꯟꯕꯅꯤ ꯑꯗꯣ ꯍꯦꯛꯇ ꯉꯝꯗꯕ ꯌꯥꯔꯦꯁꯦ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯏꯔꯨ ꯂꯨꯖꯔꯨꯔꯣ ꯍꯣꯏ ꯐꯃꯨꯡꯁꯤꯗꯤꯅꯦ ꯑꯩ ꯂꯣꯏꯁꯤꯟꯕꯤꯔꯛꯑꯒꯦ ꯇꯣꯝꯕꯤꯗꯨ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯈꯝꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯑꯌꯨꯛꯀꯤ ꯃꯇꯥꯡꯁꯤꯗꯅꯤꯅꯦ ꯇꯧꯅꯔꯤꯁꯦ ꯇꯣꯝꯕꯤ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯆꯥꯛ ꯊꯤꯔꯝꯃꯤ ꯆꯥꯛꯇꯤ ꯈꯝꯕꯅ ꯊꯣꯡꯂꯝꯕꯅꯤ ꯃꯅꯦꯝ ꯊꯝꯕꯥꯜꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯧꯒꯠꯇ ꯉꯥꯏꯔꯤꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯀꯃꯥꯏ ꯇꯧꯅꯤ ꯅꯣꯏꯁꯦ ꯋꯥꯈꯜ ꯈꯔ ꯇꯥꯎꯅꯤꯍꯦ ꯃꯧꯅꯕꯨ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯌꯥꯍꯧ ꯊꯦꯡꯅꯒꯦ ꯊꯦꯡꯃꯟꯈ꯭ꯔꯦ ꯅꯈꯣꯏꯒꯤ ꯌꯥꯍꯧꯁꯦ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟ ꯑꯃꯅ ꯎꯈ꯭ꯔꯒ ꯅꯣꯛꯅꯕꯗ ꯂꯣꯏꯔꯅꯤ ꯈꯔ ꯉꯟꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯧꯅꯦ ꯑꯩꯕꯨꯅꯦ ꯃꯅꯦꯝ ꯌꯥꯝꯅ ꯉꯥꯡꯒꯟꯕꯤ ꯇꯥꯍꯟꯒꯅꯨꯀꯣ ꯍꯣꯏ ꯏꯃꯥ
ꯈꯝꯕ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯀꯩꯗꯧꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯤꯁꯦ ꯄꯥꯕꯁꯨ ꯀꯧꯔꯣ ꯊꯝꯕꯥꯜ ꯀꯩꯝꯇ ꯈꯨꯝꯃꯝꯗꯅ ꯊꯣꯛꯈꯤ ꯇꯣꯝꯕꯤ ꯃꯅꯦꯝ ꯊꯣꯛꯈꯤꯕꯗ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯈꯝꯕꯅ 이마는 ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ 이마ꯅ ꯌꯥꯍꯧ ꯊꯦꯡꯕꯒꯤ ꯆꯩꯔꯝꯃꯤꯕ ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯇꯨꯃꯤꯟꯅ ꯂꯩꯕ ꯅꯠꯇꯅ ꯅꯆꯤꯟꯒ ꯈꯨꯝꯃꯒ ꯑꯃꯨꯛ ꯈꯟꯅꯒꯅꯨꯀꯣ ꯈꯟꯅꯔꯣꯏꯍꯦ ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯈꯟꯅꯔꯣꯏ ꯍꯥꯏꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ 이마ꯒꯤ ꯃꯁꯛꯇꯣ ꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯤ ꯈꯔꯕꯨꯗꯤ ꯁꯥꯎꯕꯅꯤ ꯑꯗꯣ ꯇꯥꯃꯣꯅ ꯊꯣꯡꯉꯤꯁꯦ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯃꯌꯥꯟ ꯄꯪꯊꯣꯡꯗ ꯊꯣꯡꯖꯤꯜꯂꯕꯅꯤ 이마ꯅ ꯑꯃꯨꯛ ꯆꯩꯔꯛꯇꯅ ꯀꯩꯒꯤ ꯆꯩꯗꯣꯏꯕ ꯁꯨꯃꯥꯏꯅ ꯄꯪꯊꯣꯡꯗ ꯊꯣꯡꯖꯤꯜꯂꯦꯅ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ 이마ꯗꯤ ꯁꯨꯃꯥꯏꯅ ꯃꯌꯥꯟ ꯊꯣꯡꯕꯁꯦ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯩ ꯁꯣꯝꯗ ꯊꯝꯕꯥꯜꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯑꯣ ꯃꯈꯣꯏ ꯕꯕꯥ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯕ ꯂꯥꯛꯄꯤꯔꯣ ꯆꯥꯛꯁꯨ ꯂꯥꯝꯃꯕꯅꯤ ꯂꯥꯛꯑꯒꯦ ꯍꯣꯏ ꯑꯗꯣ ꯉꯥꯏꯈꯣ ꯃꯧꯕꯨ ꯍꯧꯒꯠꯈ꯭ꯔꯕꯣ ꯑꯣ ꯑꯗꯨ ꯑꯗꯥ ꯍꯪꯗꯅ ꯂꯩꯔꯅꯨ ꯀꯣꯛ ꯂꯥꯛꯄꯤꯔꯣ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯊꯧꯕꯅ ꯃꯁꯤ ꯅꯨꯄꯤꯒꯤ ꯏꯁꯧꯁꯤꯗꯤꯕ ꯅꯥꯀꯜ ꯑꯃꯗ ꯊꯔꯣꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯟꯖꯥꯡꯗꯨꯕꯨ ꯆꯥꯕ ꯏꯌꯥ ꯌꯥꯗ꯭ꯔꯕꯣ ꯌꯥꯏꯗ ꯌꯥꯝ ꯍꯥꯎꯏꯗ ꯁꯣꯝꯗꯅ ꯊꯔꯣꯅ ꯀꯨꯏꯔꯦꯗ ꯏꯆꯥꯅꯨꯄꯤꯗꯨ ꯎꯈꯤꯗꯕ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯑꯝꯇ ꯆꯠꯄꯤꯔꯨꯒꯦ ꯇꯧꯕꯅꯤ ꯆꯠꯄꯤꯔꯨꯕ ꯀꯥꯏꯗꯦ ꯏꯆꯥꯅꯨꯄꯤꯅꯦꯅꯅꯦ ꯃꯧꯅꯦꯅ ꯇꯧꯔꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯗꯦꯗ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯅꯆꯥꯅꯨꯄꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯍꯩꯔꯤꯗꯨꯗꯤ ꯍꯣ ꯊꯕꯛ ꯏꯪꯈꯥꯡꯒꯤꯗꯤ ꯑꯔꯥꯏꯕꯅꯤ ꯃꯥꯒꯤ ꯌꯥꯍꯧꯗꯨꯅꯤ ꯍꯣꯏꯅꯦꯍꯦ ꯑꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯕꯣ ꯃꯗꯨꯒꯤ ꯈꯟꯕꯗ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯕꯅꯤ ꯀꯃꯥꯏꯅꯕꯨ ꯇꯧꯔꯝꯗꯣꯏꯅꯣꯅꯦ ꯑꯗꯨꯕꯨ ꯑꯗꯨꯅꯤꯅꯦ ꯅꯍꯥꯟꯋꯥꯏ ꯌꯥꯍꯧ ꯉꯟꯕ ꯈꯔ ꯇꯝꯕꯤꯌꯨ ꯍꯥꯏꯗꯤ ꯌꯥꯗꯦ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯊꯥ ꯁꯥꯕꯅ ꯀꯥꯟꯅꯔꯣꯏꯀꯣ ꯍꯣ ꯅꯍꯥꯟꯋꯥꯏꯅꯤꯗꯅ ꯑꯗꯨ ꯍꯥꯏꯕ ꯌꯥꯗꯦꯅꯦꯍꯦ ꯍꯩꯅꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯌꯥꯗꯕꯅꯤ ꯑꯣ ꯈꯪꯗꯦ ꯆꯠꯂꯒ ꯍꯦꯛ ꯌꯦꯡꯉꯨꯕ ꯍꯥꯏꯕꯗꯨꯅꯤ ꯊꯣꯏꯕꯅ ꯏꯆꯥꯅꯨꯄꯤꯁꯨ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯈꯛꯇ ꯏꯆꯤꯛ ꯆꯤꯛꯏ ꯍꯥꯏꯒꯨꯝꯕꯗꯅ ꯅꯨꯡꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯂꯝꯂꯕꯗꯤ ꯃꯌꯨꯝꯒ ꯑꯃꯠꯇ ꯄꯥꯜꯍꯜꯂꯝꯂꯣꯏꯗꯕꯅꯤ ꯃꯗꯨꯁꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯗ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅꯤꯅ ꯏꯌꯥ ꯅꯨꯄꯥꯗꯨꯅ ꯃꯇꯣꯝꯇꯅꯤ ꯌꯥꯎꯔꯤꯗꯣ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯈꯔ ꯌꯥꯝꯂꯝꯂꯗꯤ ꯐꯩꯗꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯌꯥꯑꯣꯡ ꯏꯜꯂꯁꯨ ꯌꯥꯏꯗꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯌꯥꯝꯃꯗꯤ ꯃꯥꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗꯨꯁꯨ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯅꯤ ꯄꯦꯟꯊꯣꯛꯄ ꯅꯠꯇꯅ 이바니부 ꯍꯧꯖꯤꯛꯄꯨ 이자 ꯑꯃꯒ ꯄꯣꯛꯈꯤꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯌꯥꯝ ꯇꯥꯅꯤꯡꯗꯦꯗ ꯍꯅꯨꯊꯪꯗ ꯃꯊꯣꯡ ꯆꯥꯗꯕ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯝꯕꯥꯜꯗꯨ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯅꯦ ꯉꯟꯇꯥꯅ ꯆꯠꯇ꯭ꯔꯗꯤ ꯍꯦꯛꯇ ꯊꯦꯡꯅꯔꯣꯏꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯅ ꯂꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯁꯨꯃꯥꯡꯗ ꯃꯧ ꯑꯃ ꯗꯨꯛ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯝꯕꯥꯜꯅ ꯀꯌꯥꯗꯅꯣ ꯃꯤꯒꯤ ꯃꯧꯗꯤ ꯌꯦꯡꯉꯨ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯗꯨꯛꯀ ꯊꯥꯗꯅ ꯊꯕꯛ ꯀꯌꯥꯗ ꯐꯔꯤꯕ ꯌꯥꯍꯧꯅ ꯃꯔꯣꯜ ꯑꯃ ꯉꯜꯂꯤ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯏꯁꯧ ꯂꯥꯡꯅꯤꯡꯗꯣꯏꯅꯣꯕ ꯃꯁꯛꯁꯨ ꯐꯖꯩ ꯑꯩꯈꯣꯏꯒꯤꯗꯨꯅ ꯃꯁꯛ ꯐꯖꯩꯌꯦꯇꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯝꯈꯤꯔꯣꯏ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯤ ꯃꯤꯒ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦꯗ ꯑꯩꯗꯤ ꯊꯝꯕꯥꯜ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯕꯦꯝꯃ ꯅꯈꯣꯏ ꯃꯥꯕꯨ ꯂꯩꯕ꯭ꯔꯣ ꯃꯧꯗꯨꯁꯨ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ ꯂꯩꯌꯦ ꯃꯥ ꯑꯝꯇ ꯀꯧꯊꯣꯔꯛꯎ ꯍꯣꯏ ꯃꯧꯗꯨ ꯆꯪꯈ꯭ꯔꯦ ꯊꯝꯕꯥꯜ ꯌꯦꯡꯍꯧꯗꯨꯅ ꯀꯌꯥꯗ ꯌꯥꯍꯧ ꯉꯜꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯤ ꯑꯩꯈꯣꯏꯒꯤꯅ ꯈꯜꯂꯨꯔꯒ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯏꯃꯨꯡꯗꯒꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃꯥ ꯊꯝꯕꯥꯜ ꯅꯪ ꯑꯣꯏꯔꯦ ꯃꯥꯅꯤ ꯏꯆꯦ ꯂꯥꯛꯑꯣ ꯃꯥꯡꯒꯣꯟꯗ ꯐꯝꯁꯤ ꯌꯥꯔꯦ ꯏꯆꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯐꯝꯃꯒꯦ ꯌꯥꯔꯗ꯭ꯔꯅꯦ ꯇꯧꯔꯤꯗꯨꯕꯣ ꯌꯥꯔꯅꯤ ꯏꯆꯦ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯕꯣ ꯉꯔꯥꯡ ꯄꯩꯁꯥ ꯍꯥꯏꯅꯈꯤꯕꯗꯨꯗ ꯏꯆꯦ ꯍꯩꯃꯥ ꯑꯩꯗꯤ ꯄꯨꯀꯥꯎ ꯀꯥꯎꯏꯗꯅ ꯏꯆꯦ ꯁꯤꯃ ꯂꯩꯔꯝꯃꯣ ꯑꯩ ꯂꯧꯊꯣꯔꯛꯀꯦ ꯍꯣꯏ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯆꯪꯈꯤ ꯑꯗꯨꯒ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯊꯝꯕꯥꯜ ꯑꯗꯣ ꯏꯆꯦ ꯍꯧꯖꯤꯛ ꯂꯩꯔꯝꯕꯗꯨꯕꯨ ꯏꯆꯦꯒꯤ ꯏꯃꯧꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯊꯝꯕꯥꯜ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯐꯖꯕꯅꯤ ꯂꯥꯏꯗꯨꯒ ꯊꯥꯔꯗꯅ ꯌꯥꯍꯧ ꯉꯟꯕ ꯃꯥꯜꯂꯤ
ꯎꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦ ꯑꯩꯒꯤ ꯏꯃꯨꯡꯅꯤꯅ ꯇꯧꯔꯤꯗꯨꯅꯅꯦ ꯁꯨꯃꯥꯏꯅꯒ ꯇꯧꯕ ꯅꯠꯇꯦ ꯌꯥꯍꯧꯒꯁꯦ ꯎꯊꯣꯛꯅ ꯊꯦꯡꯈ꯭ꯔꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯍꯧꯕ ꯅꯠꯇꯦ ꯅꯣꯡ ꯐꯥꯗꯣꯛꯀ ꯅꯠꯇꯦ ꯇꯧꯔꯤꯁꯤꯁꯨ ꯅꯨꯡꯇꯤꯒꯤꯅꯤ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦꯍꯦ ꯅꯪꯒꯤ ꯃꯧꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯅꯩꯗ ꯑꯇꯣꯞꯄ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯕꯨꯗꯤ ꯌꯥꯝꯅ ꯐꯕ ꯑꯗꯨꯗꯅꯦ ꯌꯥꯍꯧ ꯊꯦꯡꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯌꯥꯍꯧꯁꯤꯗꯒ ꯉꯜꯂꯕꯗꯤꯅꯦ ꯊꯃꯣꯏ ꯑꯁꯤ ꯄꯦꯟꯒꯗꯕꯅꯤ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯌꯥꯍꯧ ꯊꯦꯡꯒꯦꯔ ꯉꯟꯒꯦꯔ ꯐꯕꯨ ꯐꯕꯗꯤ ꯌꯥꯔꯦ ꯑꯗꯨꯕꯨꯅꯦ ꯑꯃꯨꯛ ꯌꯥꯍꯧ ꯉꯜꯂꯗꯤ ꯍꯦꯟꯅ ꯐꯔꯦꯗꯅ ꯏꯆꯦ ꯍꯣꯏꯒꯤ ꯃꯧ ꯁꯨꯃꯥꯏꯅ ꯀꯩꯗꯧꯗꯣꯏꯅꯣ ꯌꯥꯍꯧ ꯉꯜꯂꯒ ꯃꯕꯨꯛ ꯐꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯆꯦ ꯍꯣ ꯌꯥꯍꯧ ꯈꯛꯇꯅꯤ ꯃꯥꯅ ꯉꯜꯂꯤꯕ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯌꯥꯝꯅ ꯐꯕ ꯃꯥꯟꯕ ꯅꯪꯁꯨ ꯇꯧꯔꯤꯁꯤꯅꯤ ꯌꯥꯝ ꯐꯠꯇꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯀꯗꯥꯏꯗꯒꯤ ꯐꯔꯨꯕꯅꯣ ꯃꯕꯨꯛꯁꯦ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯒꯁꯦ ꯄꯤꯖꯅꯤꯡꯈꯤꯗ꯭ꯔꯕꯖꯥꯠꯅꯤ ꯊꯕꯛ ꯁꯨꯕꯗꯅ ꯃꯔꯣꯟ ꯑꯃ ꯂꯧ ꯇꯥꯅꯔꯤꯕ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯍꯣ ꯊꯥꯖꯗꯕꯅꯦ ꯌꯥꯝꯅ ꯍꯧꯖꯤꯛꯁꯦ ꯑꯩ ꯏꯇꯣꯝꯇꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯤꯁꯦ ꯀꯩꯅꯣ ꯏꯆꯦ ꯏꯇꯣꯝꯇ ꯍꯣꯏꯅꯦꯍꯦ ꯏꯇꯣꯝꯇꯅꯤꯅꯦ ꯑꯗꯨꯁꯨꯅꯦ ꯃꯣꯏꯅꯅꯦ ꯇꯣꯉꯥꯟꯅ ꯆꯥꯎ ꯄꯨꯟꯕ ꯉꯝꯃꯔꯣꯏ ꯑꯩ ꯊꯥꯛꯄ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯃꯣꯏꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯃꯥꯗꯕꯣ ꯈꯪꯗꯦꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯑꯃꯈꯛꯇ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯅꯤꯁꯨꯕꯁꯨ ꯅꯠꯇꯦ ꯃꯧ ꯃꯥꯅ ꯐꯠꯇ꯭ꯔꯁꯨ ꯅꯆꯥꯅꯨꯄꯥꯗꯤ ꯐꯐꯝ ꯊꯣꯛꯄꯅꯤ ꯏꯆꯦ ꯍꯣ ꯑꯗꯨꯅꯦ ꯏꯆꯥꯅꯨꯄꯥꯁꯨꯅꯦ ꯃꯧꯅꯕꯨ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯑꯁ ꯑꯣꯟꯊꯣꯛꯄ ꯊꯃꯣꯏꯅꯤꯗ ꯃꯣꯏꯁꯨ ꯁꯤꯗꯩꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯑꯍꯥꯎꯕ ꯊꯣꯡꯗꯅ ꯆꯥꯔꯤꯕ ꯅꯣꯡꯃꯇ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯠꯇ ꯊꯤꯟꯕꯤꯔꯛꯄ ꯅꯠꯇꯦ ꯑꯣ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯡꯗ ꯐꯕ ꯁꯥꯔꯤꯕ ꯃꯥꯅꯦꯃꯤ ꯊꯝꯕꯥꯜ ꯅꯪꯕꯣ ꯏꯆꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯃꯈꯣꯏꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏꯁꯨꯅꯦ ꯈꯪꯒꯗꯕꯅꯤ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯏ ꯑꯗꯨꯅꯦ ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯞꯇꯤꯅꯦ ꯃꯣꯏ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯁꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯕꯗꯨꯗꯅꯦ ꯊꯦꯡꯖꯁꯅꯨ ꯑꯇꯩꯕꯨ ꯐꯔꯗꯤ ꯌꯥꯏ ꯀꯩꯅꯣ ꯍꯣꯏ ꯏꯆꯦ ꯑꯇꯩꯒꯤꯗꯤ ꯌꯥꯝꯅ ꯐꯩ ꯌꯥꯍꯧ ꯈꯛꯀꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯃꯧꯗꯤ ꯍꯣ ꯑꯗꯨꯅꯅꯦ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯍꯣꯏ ꯏꯆꯦ ꯑꯩ ꯈꯜꯂꯔꯣꯏ ꯄꯦꯟꯊꯣꯛꯑꯒꯦ ꯑꯗꯨꯅꯤ ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯑꯁꯨꯝꯅ ꯊꯝꯕꯥꯜꯗꯨ ꯆꯠꯈꯤꯔꯝꯃꯤ ꯊꯝꯕꯥꯜ ꯂꯝꯕꯤꯗ ꯃꯆꯤꯟ ꯑꯗꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯣꯏꯗ ꯌꯥꯍꯧ ꯈꯔꯒꯤꯕꯨ ꯃꯈꯣꯏꯒꯤ ꯃꯧꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯦ ꯃꯄꯥꯟ ꯊꯣꯡꯗ ꯐꯕ ꯃꯥꯜꯂꯒ ꯑꯣꯟꯊꯣꯛꯅ ꯐꯠꯂꯝꯈꯤꯗ꯭ꯔꯦꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯊꯥꯔꯣꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯤꯅ ꯏꯃꯥ ꯄꯥꯕꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ ꯅꯪ ꯄꯥꯕꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦꯅꯦꯍꯦ ꯊꯕꯛꯇꯣ ꯊꯥꯗꯣꯛꯄ ꯌꯥꯗꯦꯅ ꯅꯣꯡ ꯐꯥꯗꯣꯛ ꯈꯛꯄꯨ ꯍꯣꯏꯁꯦ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯌꯥꯎꯍꯜꯂꯛꯑꯒꯦ ꯀꯩꯒꯤꯅꯣ ꯏꯟꯖꯥꯡ ꯃꯌꯥꯝ ꯄꯨꯔꯛꯏꯁꯤꯕꯣ ꯑꯩꯈꯣꯏꯒꯤꯁꯨ ꯃꯌꯥꯝ ꯄꯥꯜꯂꯦ ꯏꯃꯥ ꯏꯆꯥ ꯄꯤꯖꯅꯤꯡꯗꯅ ꯄꯨꯔꯛꯏꯕꯅꯤ ꯅꯈꯣꯏꯒꯤ ꯃꯌꯥꯝ ꯄꯥꯜꯂꯦ ꯑꯗꯨꯗꯤꯅꯦ ꯏꯃꯥꯁꯨ ꯈꯪꯉꯤ ꯂꯥꯛꯑꯣ ꯏꯃꯥ ꯏꯃꯨꯡꯗ ꯑꯣꯏꯅ ꯐꯝꯃꯨꯔꯁꯤ ꯍꯣꯏ ꯇꯣꯝꯕꯤ ꯃꯃꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯏ ꯃꯃꯥ ꯊꯥꯔꯣꯅ ꯏꯅꯝꯃ ꯍꯣꯏ ꯇꯥꯗ ꯍꯣꯏꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯇꯦ ꯏꯃꯥ ꯍꯩꯃꯥ ꯀꯥꯏꯗ ꯆꯠꯈ꯭ꯔꯕ ꯏꯃꯥꯒꯤ ꯃꯄꯥꯝꯂꯣꯝꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯑꯗꯨꯒꯤ ꯆꯠꯈꯤ ꯏꯁ ꯊꯦꯡꯅꯅꯤꯡꯕꯅꯤꯅꯦ ꯏꯃꯥꯁꯦ ꯍꯜꯂꯛꯄꯁꯨ ꯊꯦꯡꯗꯧ ꯃꯥꯜꯂꯤ ꯂꯝꯗꯣ ꯂꯥꯞꯄꯅꯤꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯅꯗꯤ ꯊꯦꯡꯅꯅꯤ ꯈꯟꯅ ꯂꯥꯛꯑꯒ ꯃꯊꯪ ꯂꯥꯛꯄꯗ ꯑꯣꯏꯅ ꯊꯦꯡꯅꯔꯣ ꯑꯗꯨꯗ ꯇꯥꯔꯦꯗꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯀꯦꯔꯣ ꯏꯃꯥ ꯏꯃꯥ ꯍꯣꯡꯉꯔꯣꯏꯒꯦꯗ ꯀꯩꯒꯤꯅꯣ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣꯕꯨ ꯂꯩꯇ꯭ꯔꯣ ꯂꯩꯇꯤꯌꯦ ꯃꯥꯁꯨ ꯊꯕꯛ ꯆꯠꯈꯤ ꯊꯦꯡꯅꯒꯦꯅ ꯈꯜꯂꯒ ꯂꯥꯛꯑꯒ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯗꯦꯗ ꯇꯟꯖꯥ ꯆꯥꯅꯗꯕ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥ ꯍꯣꯏꯅꯦꯍꯦ ꯑꯩꯁꯨ ꯇꯟꯖꯥ ꯆꯥꯗꯅ ꯍꯦꯛ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯏꯆꯥꯗꯤ ꯑꯅꯥ ꯑꯌꯦꯛ ꯀꯩꯝꯇ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ ꯂꯩꯇꯦ ꯏꯃꯥ ꯑꯗꯣ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ ꯑꯗꯨꯕꯨꯅꯦ ꯏꯆꯥ ꯂꯩꯇꯕꯁꯦ ꯏꯆꯤꯛꯇꯤ ꯆꯤꯛꯏ ꯑꯗꯣ ꯏꯃꯥ ꯑꯅꯥ ꯑꯌꯦꯛ ꯈꯤꯇꯪ ꯌꯥꯎꯔꯛꯄꯗ ꯍꯦꯛꯇ ꯀꯧꯔꯛꯎꯀꯣ ꯍꯣꯏ ꯍꯥꯏꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯒꯅꯣꯕ ꯑꯗꯣ ꯅꯅꯦꯝ ꯅꯀꯨ ꯅꯄꯨꯔꯣꯏꯕꯗꯤ ꯐꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯅ ꯐꯩꯌꯦ ꯏꯃꯥ ꯅꯄꯨꯔꯣꯏꯕꯅꯗꯤ ꯂꯨꯅ ꯇꯧꯕꯤꯀꯣ ꯇꯧꯋꯦ ꯏꯃꯥ ꯏꯃꯥꯗ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦꯀꯣ ꯑꯁ ꯅꯠꯇꯦ ꯏꯃꯥ ꯑꯁꯦꯡꯕꯅꯤ ꯑꯩꯉꯣꯟꯗ ꯊꯤꯅ ꯇꯧꯕꯤꯔꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯏꯆꯤꯡ ꯃꯇꯥ ꯑꯁꯤꯗ ꯅꯍꯥꯟꯅ ꯏꯄꯥꯝꯗ ꯆꯦꯜꯂꯛꯑꯅꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯂꯩꯇꯦ
ꯑꯗꯣ ꯏꯃꯥ ꯋꯥ ꯑꯃꯇ ꯍꯪꯒꯦ. ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯅꯪꯒꯤ ꯌꯥꯍꯧ ꯇꯨꯝꯕ ꯍꯧꯒꯠꯄ ꯊꯦꯡꯕꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ? ꯑꯁ ꯑꯗꯨꯅꯤ ꯏꯃꯥ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯂꯨꯔꯤꯁꯦ. ꯂꯨꯔꯤ ꯍꯥꯏꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤꯕꯣ? ꯇꯧꯔꯤ ꯏꯃꯥ. ꯑꯁ ꯂꯣꯏꯔꯦꯗꯅ. ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇꯦ, ꯃꯁꯥꯒꯤꯅꯤ ꯑꯗꯨꯝ. ꯅꯠꯇꯦ, ꯅꯪꯕꯨ ꯉꯝꯅꯅꯕ ꯈꯔ ꯍꯣꯠꯅꯕ ꯌꯥꯗ꯭ꯔꯣ? ꯍꯣꯠꯅꯔꯤꯅꯤ ꯏꯃꯥ, ꯑꯗꯣ ꯍꯦꯛꯇ ꯌꯥꯗꯕ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅ ꯍꯧꯒꯠꯂꯗꯤ ꯅꯈꯣꯏ ꯏꯃꯨꯡ ꯃꯤꯗꯤ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯣ? ꯍꯥꯏꯗꯦꯗ ꯏꯃꯥ. ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯏꯃꯥꯕꯨꯗꯤ ꯈꯔ ꯁꯥꯎꯏ. ꯑꯁ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ. ꯁꯤꯕꯨ ꯑꯩꯅꯔꯣ? ꯅꯆꯤꯟꯒ ꯈꯨꯝꯗꯅ ꯈꯠꯅꯒꯅꯨꯀꯣ. ꯑꯗꯨꯒꯨꯝꯕꯕꯨꯗꯤ ꯇꯧꯗꯦꯗ ꯏꯃꯥ. ꯈꯔ ꯉꯟꯅꯕ ꯍꯣꯠꯅꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯍꯦꯛꯇ ꯉꯝꯗꯤꯌꯦ. ꯉꯝꯃꯣꯏ, ꯅꯪ ꯉꯝꯃꯣꯏꯕ. ꯅꯪꯒꯤ ꯅꯑꯣꯡꯗꯨꯗꯅꯦ ꯏꯅꯝꯃ ꯍꯣꯏ ꯇꯥꯗ ꯍꯣꯏꯅ ꯈꯜꯂꯝꯗꯣꯏꯗꯣ ꯀꯩꯅꯣꯕ? ꯏꯃꯥꯗꯤ ꯍꯥꯟꯅ ꯌꯥꯝꯅ ꯁꯥꯎꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯦ ꯇꯣꯏꯃꯜꯂꯛꯇꯅ. ꯃꯃꯥꯏꯁꯦ ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ. ꯑꯗꯨꯏ ꯋꯥꯅꯗꯤ ꯈꯝꯕꯗꯤ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯣ? ꯍꯥꯟꯅꯕꯨꯗꯤ ꯈꯔ ꯍꯥꯏꯔꯝꯃꯦ, ꯍꯧꯖꯤꯛꯇꯤ ꯍꯥꯏꯅꯃꯟꯗꯅ ꯋꯥꯔꯕ ꯈꯪꯗꯦ, ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯦ. ꯑꯁ ꯂꯣꯏꯔꯦꯗꯅ. ꯌꯥꯝꯅ ꯃꯊꯥ ꯁꯥꯖꯤꯟꯒꯅꯨꯕ ꯏꯃꯥ. ꯑꯗꯨꯗꯤ ꯑꯌꯨꯛꯀꯤ ꯊꯕꯛꯇꯤ ꯊꯦꯡꯅ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯇꯧꯔꯦ. ꯑꯌꯨꯛꯀꯤ ꯊꯕꯛ ꯑꯌꯥꯝꯕꯅ ꯅꯌꯥ ꯅꯨꯄꯥꯅ ꯂꯣꯏꯅ ꯇꯧꯏ. ꯆꯥꯛ ꯊꯣꯡꯕꯁꯨ, ꯙꯨꯛ ꯊꯥꯕꯁꯨ. ꯍꯣꯏ ꯏꯃꯥ. ꯏꯃꯥ ꯏꯄꯦꯝꯃ, ꯏꯃꯥ ꯏꯄꯦꯝꯃ. ꯅꯪꯗꯤ ꯏꯌꯥ ꯅꯨꯄꯥꯁꯦ ꯐꯖꯅ ꯅꯪꯅ ꯉꯝꯅꯕ ꯑꯣꯏꯔꯦ. ꯑꯁ ꯉꯝꯕ ꯆꯤꯡꯕ꯭ꯔꯣ ꯁꯤꯕꯣ? ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯈꯪꯉꯕ? ꯃꯥꯅꯤ ꯃꯥꯅꯤ, ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ. ꯑꯗꯨꯅꯤ, ꯏꯌꯥ ꯐꯔꯝꯕꯒꯤ ꯅꯪ ꯐꯕꯅꯤꯀꯣ. ꯑꯗꯨꯅꯕꯨ ꯏꯃꯥ ꯑꯩꯁꯨ ꯐꯩ ꯈꯪꯗꯅ ꯂꯩꯔꯤꯅꯤ. ꯍꯣ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯈꯔ ꯈꯔ ꯉꯟꯅ ꯍꯧꯒꯠꯅꯕꯗꯤ ꯍꯣꯠꯅꯧꯀꯣ. ꯍꯣꯏ ꯏꯃꯥ. ꯌꯥꯍꯧ ꯊꯦꯡꯕꯤꯁꯤꯗꯤ